ngasi ayu anganbada city police station gi manung chanba thangal bazar gi ngari galida sakhangdaba singna plan tawduna thamlamba IED ama pokhaikrei thawdogadu da asogapan amata yaukhiba leiti ngari galida bom pokhaikraba matung ngasi ayu pung mangarom taba matamda Imphal West District Police Commando amadi City Police ki apun makanguna thangal bazar ya koiba mafam singda operation chathakre Lilong da laiba taruk suba Assam Rifles ki post manakta laiba toll tax counter gi manakta sakhangdaba singna asaba bom ama thamlambadagi miyamna mi painarure tungda Lilong Police ki kanguna yengsilaba matungda bomb disposal squad team laktuna lauthokre Manpack ki convener Yumnamcha Dilip Kumar ngarang numidang athengbada Manipur Police Commando gi kanguna masagi mayumdagi fakre hairi kari maram gi damak faribano haiba chapchana khangbangamdri Imphal Jiri lambi paring gi maru oiba thong ama oiriba irang thong ngarangdagi yakidaba maramna ngasisu lambi faunoba ngamdana leiri Jiri bamdagi Imphal thorakadaba malpuba gari kaya lambi da panduna leiri Ngarang numidang Manipur lenga ki Director General of Police LM Kautena thokiba order amana Manipur Police ki Inspector manga mafam honggo khongjin tawkhrei Khangal aba miyoi singi wakat achumbane EO Rajen na lokhalamba senfam naya paisa manga chenai haibagi praman puthokpa ngamlabadi ai hak punsigi oina rajniti dagi pothazarage haina longjam babitana haikrei Uripo Kangchup Road Auto Mega Diesel Association gi 12 suba mapo kumon thoram ngasi mana ingkhol da pangthokrei thoram asiga mari lenana association asina service tawriba mafam singda ngasi gi oina gari atong man laukhidrei ngasi nongmanini asida ingbagi chang khangen henjilakpaga loinana Nagaland gi Junevoto district ta angakpa fanna undabdagi miyamna awaba mayoknarei BSF ki kanguna border area oriba Assam gi South Salmara Mankachar district ki Borelgada Jalinot ladonba khutpu ama thuwai ki bagaloinana sajinaba Indian currency kaya fagat pangam krei Upper Assam gi Dibrugarh district ki Chawwa village ta thasigi tarani thoida miyamna Citizenship Amendment Act ki mayokta khongjang changsin bagaloinana BJP gi MLA ani gi mayum mai thabada chenabani haiba miyoi ani ngarang police na fazin krei Mumbai da Citizenship Amendment Act ki mayokta miyamna chayol amarom khongjang changsin khraba matong ngasi BJP na senduna Kranti Maidan dagi hoduna pro CAA rally chatkrei pamdaba tawdok sing thoktanaba security na akanba cheksin tharang lakhutki